ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯉꯥꯃꯨ ꯅꯤꯡꯊꯧ꯫ ꯃꯇꯝ ꯑꯃꯗ ꯏꯉꯥ-ꯏꯉꯦꯟꯒꯤ ꯅꯣꯡ ꯀꯟꯅ ꯆꯨꯕ ꯃꯇꯝꯗ ꯉꯥꯃꯨ ꯑꯃꯈꯛ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯗ ꯂꯩꯕꯖꯥꯠꯅꯤ꯫ ꯃꯤ ꯎꯁꯤꯠꯇꯕꯗ ꯃꯄꯥ ꯂꯩꯇꯦ, ꯑꯩꯕꯨ ꯉꯥꯏꯔꯦ ꯈꯟꯗꯨꯅ ꯂꯩꯖꯩ꯫ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯀꯣꯡꯀꯨꯠ ꯃꯆꯥ ꯑꯃ ꯂꯩ꯫ ꯀꯣꯡꯀꯨꯠ ꯑꯗꯨꯗ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩ꯫ ꯀꯕꯣ ꯍꯪꯉꯣꯏ ꯍꯥꯏꯅꯕꯗꯣ ꯑꯗꯨꯁꯨ ꯀꯕꯣꯔꯣꯝꯗꯒꯤ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯀꯣꯡꯀꯨꯠ ꯑꯗꯨꯗ ꯊꯨꯡꯂꯔꯦꯗꯣ꯫ ꯖꯥꯇꯤ ꯃꯥꯟꯅꯕ ꯃꯁꯦꯟ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤ ꯈꯟꯅ ꯆꯥꯟꯅꯔꯦ꯫ ꯀꯕꯣ ꯍꯪꯉꯣꯏꯅ ꯍꯥꯏ, "ꯍꯦ ꯕꯣꯔꯥꯕꯤ, ꯃꯅꯤꯄꯨꯔꯁꯦ ꯌꯦꯡꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ, ꯁꯅꯥ ꯂꯩꯕꯥꯛꯅꯤ ꯍꯥꯏꯅꯩ, ꯆꯨꯝꯕ꯭ꯔꯥ?" ꯕꯣꯔꯥꯕꯤꯅ "ꯆꯨꯝꯃꯤꯁꯦꯃ, ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤ, ꯔꯤꯇꯨ 3ꯅ ꯊꯧꯒꯜꯂꯤ, ꯁꯔꯠ, ꯕꯁꯟꯇ, ꯍꯦꯃꯟꯇ, ꯌꯦꯅꯤꯡꯊꯥ, ꯅꯥꯀꯦꯟꯊꯥ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯂꯤꯕꯖꯥꯠꯅꯤ꯫ ꯏꯉꯥ ꯀꯨꯝꯗꯝ ꯊꯥꯗ ꯕꯣꯔꯥꯕꯤꯅ ꯒ꯭ꯔꯣ ꯒ꯭ꯔꯣ ꯈꯣꯡꯂꯕꯗꯤ ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯂꯦ ꯈꯪꯅꯩ꯫ ꯏꯇꯥꯔꯣꯏ ꯅꯥꯎꯆꯦꯠ ꯃꯍꯨ ꯄꯥꯟꯕꯤꯅ ꯃꯔꯨꯝ ꯄꯨꯔꯕꯗꯤ ꯏꯇꯥ ꯐꯒꯅꯤ ꯈꯪꯉꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯂꯝꯗꯝꯅꯤ, ꯂꯩꯔꯒ ꯈꯪꯒꯅꯤ꯫ ꯀꯕꯣ ꯍꯪꯉꯣꯏꯅ "ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯪꯂꯩꯄꯨꯡꯁꯤꯗ ꯆꯥꯗꯥ ꯅꯥꯎꯗꯥ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯒꯦꯀꯣ꯫ ꯀꯕꯣ ꯂꯩꯕꯥꯛꯇꯗꯤ ꯂꯩꯍꯩꯗꯦ, ꯁꯥꯕꯅ ꯂꯣꯏꯕꯖꯥꯠꯅꯤ꯫ ꯀꯥꯂꯦꯟ ꯃꯇꯝ ꯍꯦꯛ ꯌꯧꯕꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩ ꯍꯥꯏꯕꯗꯨꯃꯅ ꯏꯁꯥꯁꯦ ꯁꯥꯕꯅ ꯂꯩꯐꯝ ꯈꯪꯗꯦ, ꯁꯥꯟꯇꯤ ꯂꯩꯇꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯊꯣꯛꯂꯛꯄ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯌꯥꯝꯗꯨꯅ ꯄꯨꯛꯅꯤꯡ ꯍꯦꯟꯍꯜꯂꯤ, ꯈꯔ ꯆꯤꯛꯄ ꯃꯐꯝ ꯊꯤꯔꯛꯄꯅꯤ꯫ ꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯛꯄꯅ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯦꯗꯣ꯫ ꯂꯥꯡꯂꯕ ꯃꯐꯝꯗꯨꯗ ꯏꯆꯥ ꯃꯌꯥꯝꯅ ꯂꯩꯅꯤꯡꯗꯕꯗꯒꯤ ꯁꯣꯝꯗ ꯍꯥꯏꯗꯣꯔꯛꯄꯅꯤ꯫ ꯕꯣꯔꯥꯕꯤꯅ "ꯏꯆꯦꯝꯃ, ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯃꯤꯟꯅꯁꯤ, ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯆꯥ ꯊꯥꯔꯦ꯫ ꯀꯣꯡꯀꯨꯠꯇꯣ ꯑꯃꯨꯛ ꯇꯣꯏꯅ ꯒ꯭ꯔꯤ ꯒ꯭ꯔꯤ ꯍꯦꯛ ꯏꯟꯅꯩ, ꯃꯆꯥ 1,000,000 ꯄꯣꯛꯂꯤꯕ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯈꯔ ꯐꯔꯝꯃꯤ, ꯃꯈꯣꯡ ꯄꯥꯟꯗꯨꯅ ꯆꯣꯡꯊꯣꯔꯛꯄꯗꯒꯤ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯅ ꯀꯥꯏ, ꯁꯥꯎꯅꯕ ꯌꯥꯎꯔꯛꯂꯦ, ꯃꯆꯥꯁꯤꯡꯗꯣ ꯈꯠꯅꯕ ꯍꯧꯔꯛꯂꯦ꯫ ꯀꯕꯣ ꯍꯪꯉꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯣ ꯍꯦꯛ ꯇꯣꯡꯈꯠꯄꯅꯤ꯫ "ꯍꯦ ꯕꯣꯔꯥꯕꯤꯒꯤ ꯃꯆꯥ, ꯐꯨꯔꯤ ꯃꯌꯥꯝꯗꯨꯒ ꯅꯁꯛꯁꯤꯡꯗꯣ ꯎꯅꯤꯡꯗꯦ, ꯆꯠꯊꯣꯛꯈꯣ ꯆꯠꯂꯣ, ꯑꯥ ꯃꯐꯝ ꯑꯆꯧꯕ ꯑꯃꯗ ꯂꯩꯔꯨꯆꯣ." ꯋꯥꯗꯨ ꯇꯥꯕꯗ ꯕꯣꯔꯥꯕꯤ ꯃꯃꯥꯗꯣ ꯄꯪꯁꯥꯎ ꯁꯥꯎꯏ꯫ "ꯍꯦ ꯂꯝꯗꯥꯡꯕꯤꯒꯤ ꯃꯆꯥ, ꯊꯛꯁꯤ ꯈꯥꯁꯤꯁꯨ ꯌꯥꯎꯗꯕ ꯅꯃꯥꯅ ꯇꯝꯕꯤꯗꯦ ꯅꯠꯇ꯭ꯔꯥ? ꯃꯐꯝꯁꯦ ꯑꯩꯒꯤ ꯖꯒꯥꯅꯤ, ꯉꯔꯥꯡꯗ ꯂꯥꯛꯑꯒ ꯑꯐꯥꯎꯕꯁꯨ ꯁꯥꯔꯤꯅꯤ." ꯀꯕꯣ ꯍꯪꯉꯣꯏ ꯃꯄꯤ ꯐꯟ ꯆꯣꯡꯊꯣꯔꯛꯏ꯫ "ꯍꯦ ꯐꯨꯔꯤ ꯐꯨꯡꯕꯤ ꯂꯝꯗꯥꯡꯕꯤ ꯑꯣꯏꯔꯕꯁꯨ ꯅꯕꯦꯝꯃ, ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯤ ꯃꯆꯥ ꯁꯤꯠ ꯁꯤꯠ ꯅꯥꯟꯅꯤ, ꯃꯁꯛ ꯐꯖꯩ, ꯄꯥꯡꯒꯜꯁꯨ ꯀꯜꯂꯤ꯫ ꯍꯧꯔꯛꯀꯅꯨ, ꯑꯁꯨꯝꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕꯅ ꯚꯥꯞ ꯇꯥꯕ ꯅꯠꯇꯦ꯫ ꯅꯥꯛ ꯂꯦꯞꯅꯗꯨꯅ ꯈꯠꯅꯕꯁꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯂꯦꯞꯄ ꯂꯩꯇꯦ." ꯍꯪꯉꯣꯏꯒꯤ ꯃꯈꯣꯟꯗꯣ ꯇꯥꯕꯗ ꯆꯥꯎꯔꯕ ꯂꯤꯟ ꯑꯃ ꯃꯐꯝꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯈꯪꯍꯧꯗꯦ, ꯅꯣꯡꯃꯒꯤ ꯍꯪꯉꯣꯏ ꯃꯁꯤꯡ ꯍꯟꯊꯔꯛꯄꯅ ꯊꯥ ꯐꯥꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ 4-5ꯇ ꯉꯥꯏꯔꯛꯂꯦ꯫ ꯈꯠꯅꯔꯝꯕꯗꯣ ꯄꯨꯝꯅꯃꯛ ꯂꯦꯞꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯃꯤꯐꯝ ꯑꯃ ꯐꯝꯂꯦ꯫ ꯉꯥꯃꯨ ꯑꯃ ꯊꯤꯗꯨꯅ ꯅꯤꯡꯊꯧ ꯍꯥꯞꯇꯕ ꯌꯥꯗ꯭ꯔꯦ꯫ ꯋꯥꯔꯦꯞ ꯇꯥꯅꯩ꯫ ꯕꯣꯔꯥꯕꯤꯒꯤ ꯃꯆꯥ ꯑꯃ ꯐꯟ ꯆꯣꯡꯊꯣꯔꯛꯏ꯫ "ꯇꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯌꯥꯊꯪ ꯄꯤꯕꯤꯌꯨ, ꯑꯩ ꯉꯥꯃꯨ ꯊꯤꯕ ꯆꯠꯆꯔꯒꯦ꯫ ꯃꯃꯥ ꯑꯅꯤꯅ "ꯏꯕꯨꯡꯉꯣ ꯆꯠꯂꯨ ꯆꯠꯂꯨ, ꯂꯦꯝꯅꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ" ꯑꯁꯤꯔꯕꯥꯗ ꯄꯤ꯫ ꯕꯣꯔꯥꯕꯤꯒꯤ ꯃꯆꯥꯗꯣ ꯐꯟ ꯆꯣꯡꯗꯨꯅ ꯂꯥꯛꯂꯒ ꯉꯥꯃꯨꯅ ꯂꯩꯔꯤꯕ ꯀꯣꯡꯀꯨꯠ ꯃꯆꯥꯗꯨ ꯌꯧꯔꯦ꯫ ꯉꯥꯃꯨꯅ "ꯑꯦ, ꯅꯍꯥꯛ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯂꯥꯎꯊꯣꯛꯇꯨꯅ ꯂꯥꯛꯄꯕꯣ?" ꯍꯪꯉꯣꯏꯅ "ꯇꯥꯕꯤꯌꯨ ꯉꯥꯃꯨ ꯃꯄꯤꯕꯥ, ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯣ ꯉꯔꯥꯡ ꯑꯍꯤꯡ ꯁꯪꯁꯥꯔ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯥꯟꯗꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯣ꯫ ꯑꯁꯣꯝꯕꯨ ꯅꯤꯡꯊꯧ ꯑꯣꯏꯕꯤꯅꯕ ꯕꯥꯇꯣꯟ ꯂꯥꯛꯆꯕꯅꯤ." ꯉꯥꯃꯨꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ "ꯑꯦ, ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯑꯣꯏꯗꯕ ꯌꯥꯕ꯭ꯔꯣꯗꯣ, ꯆꯠꯁꯤ ꯂꯝꯕꯤ ꯆꯤꯡꯉꯨ." ꯍꯪꯉꯣꯏꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯉꯥꯃꯨ ꯂꯥꯛꯑꯦ꯫ ꯂꯝꯕꯤꯗ ꯉꯥꯃꯨ ꯑꯍꯜ ꯑꯃ ꯊꯦꯡꯅꯩ꯫ "ꯑꯇꯣ, ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯅ ꯀꯗꯣꯝꯗꯅꯣ?" ꯉꯥꯃꯨꯅ ꯍꯥꯗꯨꯅ "ꯇꯥꯕꯤꯌꯨ ꯑꯍꯜ, ꯃꯥꯡꯗ ꯆꯠꯂꯤꯕ ꯃꯍꯥꯛꯁꯤꯅ ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯣꯏꯕꯤꯗꯕ ꯌꯥꯗꯦ ꯀꯧꯔꯨꯕꯗꯨꯗ ꯆꯠꯂꯤꯕꯅꯤ." ꯑꯍꯜ ꯑꯗꯨꯅ "ꯑꯇꯣ, ꯆꯠꯄꯤꯒꯅꯨ, ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯉꯥꯃꯨ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤ ꯍꯥꯏꯕ ꯋꯥꯔꯦꯞꯇꯨ ꯊꯦꯡꯅꯗꯦ." ꯅꯍꯥꯗꯨꯅ "ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯅꯍꯥꯅ ꯄꯥꯟꯕ ꯖꯨꯒꯅꯤ, ꯅꯋꯥ ꯂꯧꯗꯦ." ꯑꯍꯜ ꯍꯪꯉꯣꯏꯅ ꯈꯨꯝꯂꯛꯏ꯫ "ꯆꯠꯂꯁꯤ ꯄꯤꯕꯥ, ꯔꯥꯖ ꯑꯚꯤꯁꯦꯛ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯍꯧꯔꯕꯅꯤ."
ngamo ahanduna sauna tawga to nahana maiba saba namthali haiba leibida ngamo nahado ningthau oininguna masado taptaba ngamde hi ahe aibu khambirunu aidi sataba yade akhannabu batoni leibi hawo sale hangogi tum inbina lakuna hangogi lefam yowe hangogi mayam amsimbuna thamkhre harawebuna hangogi mayam do goga robe kunini ngamu masong kanna saruna aini ko weroni hayuna patanta saujari aswaswa kamdori tunggut pudagi khara sallaga lampa masa ma lei aduda lampa masa ani khak bom chana bom bi hek langlapada tungkut aduda takre angang ani do bom kun sallagi ngamu tawna samu leiba ubada angang ani do sin kiduna maparata baba adagi lampa masa sigi mayaida tungkut ama dalam lehoda mapanga lakuna isipeda ngama mintau pare lilali sunarat kalaiba ubudagi lini singa ngama kaisa kabazani seitu amana thagna hali lini hakirabada hanoi mingka tanna leiki ngamo na hado lupa masa ndugi saklendi ngaro oina pukham masida ngangkre anangsa ahallamna haiba ithak thongi wa indaba haibase kudun thiba nangali mapasa daba thaba haibase kaidon munda tawdaba